ꯈꯨꯔꯨꯝꯖꯔꯤ ꯀ꯭ꯂꯥꯁ 10ꯒꯤ ꯊꯥꯒꯗꯕ ꯑꯩꯈꯣꯏꯒꯤ ꯆꯥꯁꯤꯡ HSLC ꯑꯩꯈꯣꯏꯒꯤ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟꯅ ꯂꯧꯕ ꯗꯦꯠ 25ꯇ ꯇꯧꯒꯗꯕ ꯑꯦꯛꯖꯥꯝꯒꯤ ꯔꯤꯃꯦꯗꯤꯁꯇꯣ ꯈꯤꯇꯪ 25 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯦꯔꯤꯁ ꯔꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯔꯥꯁꯤꯗꯣꯀꯣ ꯃꯦꯁ ꯔꯥꯁꯤꯒꯤꯗꯤ ꯆꯠꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯍꯤ ꯈꯤꯇꯪ ꯁ꯭ꯄꯨꯟꯗ ꯇꯧꯔꯒ ꯈꯣꯏꯍꯤ ꯈꯤꯇꯪ ꯌꯥꯗ ꯑꯗꯨꯝ ꯇꯦꯁ ꯇꯧꯔꯒ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯦꯔꯤꯁ ꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯔꯁ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤꯅ ꯆꯍꯤ 3 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯗꯣꯅꯦꯠ ꯇꯧ ꯍꯥꯏꯕꯅꯤ ꯗꯣꯅꯦꯠ ꯃꯤꯟꯁ ꯑꯆꯥꯄꯣꯠ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯪꯅ ꯒꯤꯐ ꯑꯃ ꯄꯤꯒꯦꯁꯨ ꯌꯥꯏ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯄꯤꯒꯦꯁꯨ ꯌꯥꯏ ꯃꯤꯊꯥꯏ ꯑꯃ ꯄꯤꯒꯦꯁꯨ ꯌꯥꯏ ꯃꯥꯅ ꯄꯥꯝꯕ ꯄꯣꯠ ꯑꯃ ꯄꯤꯕ ꯌꯥꯏ ꯑꯦꯅꯤꯊꯤꯡ ꯅꯪꯅ ꯄꯤꯅꯤꯡꯕ ꯄꯣꯠ ꯑꯃ ꯄꯤꯔꯣ ꯇꯧꯕꯇꯕꯨ 6 ꯏꯌꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯆꯍꯤ 3 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯄꯤꯔꯣ ꯇꯧꯔꯁ ꯔꯥꯁꯤꯒꯤꯀꯣ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯖꯦꯃꯤꯅꯥꯏ ꯃꯤꯊꯨꯟ ꯔꯥꯁꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯔꯨꯃꯥꯜ ꯑꯃ ꯍꯥꯞꯄꯒ ꯆꯠꯂꯣ ꯄꯣꯀꯦꯠꯇ ꯍꯥꯞꯀꯦꯔꯥ ꯄꯥꯏꯔ ꯆꯠꯀꯦꯔꯥ ꯀꯝꯄꯥꯁꯇ ꯍꯥꯞꯀꯦꯔꯥ ꯇꯧꯔꯣ ꯔꯦꯗ ꯀꯂꯔ ꯍꯦꯡꯀꯔꯆꯤꯞ ꯑꯃ ꯄꯨꯔꯒ ꯆꯠꯂꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯊꯨꯟꯒꯤ ꯃꯊꯪꯗ ꯀꯔꯀꯠ ꯀꯦꯟꯁꯔ ꯔꯥꯁꯤꯒꯤꯗꯤ ꯔꯦꯗ ꯐ꯭ꯂꯥꯋꯔ ꯑꯃ ꯑꯉꯥꯡꯕ ꯂꯩ ꯑꯃꯈꯛ ꯂꯥꯏꯗ ꯀꯠꯂꯝꯒꯦꯔꯥ ꯑꯗꯩ ꯃꯤ ꯑꯃꯗ ꯄꯤꯔꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯇꯁꯇꯪ ꯇꯧꯔꯁꯨ ꯌꯥꯏ ꯄꯥꯏꯔꯝꯕ ꯆꯠꯂꯝꯗꯥꯏꯗꯨꯗ ꯂꯩ ꯑꯉꯥꯡꯕ ꯑꯃ ꯄꯥꯏꯔꯒ ꯀꯠꯂꯝꯃꯁꯨ ꯌꯥꯏꯌꯦ ꯁꯨꯖꯗꯦꯕꯗ ꯀꯠꯀꯦꯔꯥ ꯀꯩꯗꯧꯒꯦꯒꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯔꯦꯗ ꯐ꯭ꯂꯥꯋꯔ ꯑꯃ ꯔꯦꯗ ꯀꯂꯔꯒꯤ ꯐ꯭ꯂꯥꯋꯔ ꯂꯩ ꯑꯉꯥꯡꯕ ꯑꯃ ꯂꯥꯏꯗ ꯀꯠꯂꯝꯃꯣ ꯑꯣꯔ ꯁꯨꯖꯗꯦꯕꯗ ꯀꯠꯀꯦꯔꯥ ꯑꯦꯅꯤꯊꯤꯡ ꯅꯪꯅ ꯑꯄꯥꯝꯕ ꯏꯁꯣꯔ ꯑꯃꯗꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯀꯠꯂꯣꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯤꯑꯣꯗꯤ ꯀꯩꯅꯣ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯣꯀꯣ ꯆꯐꯨ ꯃꯆꯥ ꯌꯥꯝ ꯊꯣꯛꯄꯅꯤ ꯕꯖꯥꯔꯗ ꯊꯣꯛꯄ ꯆꯐꯨ ꯃꯆꯥꯗꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯍꯤ ꯈꯔ ꯍꯥꯞꯄꯣ ꯑꯗꯨꯒ ꯅꯪꯒꯤ ꯔꯤꯗꯤꯡ ꯔꯨꯝꯗ ꯊꯝꯃꯝꯒꯦꯔꯥ ꯏꯃꯨꯡꯗ ꯊꯝꯃꯝꯒꯦꯔꯥ ꯂꯥꯏ ꯀꯥ ꯊꯝꯃꯝꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯅꯝꯃꯣ ꯃꯊꯪꯗ ꯚꯤꯔꯒꯣ ꯀꯩꯅꯥ ꯔꯥꯁꯤꯒꯤꯗꯤ ꯀꯩꯗꯧꯔꯦ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯦꯅꯤ ꯇ꯭ꯔꯤꯒꯤ ꯃꯈꯣꯡꯁꯤꯗꯩꯁꯤꯗ ꯁꯪꯒꯣꯝ ꯈꯤꯇꯪ ꯄꯨꯔꯣ ꯎ ꯃꯈꯣꯡꯗꯨꯗ ꯍꯩꯔꯝꯃꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤꯅꯤꯀꯣ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯃꯇꯨꯡꯗ ꯇꯨꯂꯥ ꯂꯤꯕ꯭ꯔꯥꯒꯤꯗꯤ ꯁꯟꯗ ꯆꯥꯅꯅꯕ ꯄꯣꯠ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯟꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔ ꯀꯩꯅꯣ ꯃꯅꯨꯡꯁꯤꯗꯗꯤ ꯁꯟꯒꯤ ꯁꯤ ꯂꯣꯏꯅꯕꯒꯤ ꯆꯥꯡ ꯅꯠꯇ꯭ꯔꯒ ꯂꯩꯕꯒꯤ ꯊꯥꯗꯣꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯟꯊꯕ ꯃꯔꯝ ꯑꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯔꯩꯕ ꯀꯥꯡꯕꯨꯗꯤ ꯁꯟꯗ ꯇꯧꯕꯤꯔꯣ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯈꯩꯗꯤ ꯁꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕꯈꯩꯗꯤ ꯑꯦꯅꯤ ꯗꯣꯃꯦꯁꯇꯤꯛ ꯑꯦꯅꯤꯃꯦꯜ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯆꯥꯕ ꯄꯣꯠ ꯑꯃ ꯄꯤꯖꯕꯤꯔꯝꯃꯣ ꯁ꯭ꯀꯣꯔꯄꯤꯌꯣ ꯕ꯭ꯔꯤꯆꯤꯛ ꯔꯥꯁꯤꯒꯤꯗꯤ ꯀꯩꯗꯧꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯊꯨꯝꯕ ꯄꯣꯠ ꯑꯃ ꯄꯤꯖꯔꯝꯃꯣ ꯅꯪꯅ ꯆꯠꯂꯝꯗꯥꯏꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯃꯤꯊꯥꯏꯅꯤ ꯈꯪꯗꯦ ꯆꯣꯀ꯭ꯂꯦꯠꯅꯤ ꯈꯪꯗꯦ ꯑꯊꯨꯝꯕ ꯄꯣꯠ ꯑꯃ ꯄꯤꯖꯔꯝꯃꯣ ꯁꯦꯖꯤꯇꯦꯔꯁ ꯑꯩꯈꯣꯏꯒꯤ ꯙꯅꯨ ꯔꯥꯁꯤꯁꯦꯀꯣ ꯙꯅꯨ ꯔꯥꯁꯤꯁꯤ ꯁꯤꯜꯚꯔ ꯀꯟꯇꯦꯅꯔ ꯑꯃꯗ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯀꯩꯅꯣꯝꯃ ꯆꯠꯅꯔꯤꯁꯦ ꯁꯤꯜꯚꯔ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯃꯄꯥꯟꯂꯣꯝꯒꯤꯅ ꯆꯥꯟꯗꯤꯁꯤ ꯑꯣꯏꯀꯣ ꯑꯩꯈꯣꯏꯒꯤꯅ ꯑꯦꯂꯨꯃꯤꯅꯤꯌꯝꯁꯤꯅ ꯑꯣꯏꯅ ꯈꯟꯅꯕꯒꯤ ꯀꯩꯅꯣꯝꯈꯛ ꯂꯩ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯁꯤꯜꯚꯔ ꯀꯟꯇꯦꯅꯔ ꯍꯥꯏꯕꯅꯤꯀꯣ ꯁꯤꯜꯚꯔ ꯀꯟꯇꯦꯅꯔꯁꯦ ꯑꯩꯈꯣꯏ ꯆꯥꯟꯗꯤꯒꯤ ꯄꯥꯇ꯭ꯔꯁꯤꯗꯤ ꯀꯅꯥꯝ ꯂꯩꯅꯗꯕꯁꯤꯅ ꯀꯩꯗꯧꯔꯦ ꯑꯦꯅꯤ ꯁ꯭ꯇꯤꯜꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯑꯃ ꯍꯥꯞꯄꯣ ꯂꯨꯄꯥ ꯃꯤꯟꯁ ꯀꯣꯏꯟꯁꯤꯁꯨ ꯌꯥꯗꯤ ꯌꯥꯏꯑꯕ ꯀꯣꯏꯟꯗꯨꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯣꯏꯟꯁꯤꯗꯤ ꯍꯧꯖꯤꯛ ꯌꯣꯠꯅ ꯁꯥꯔꯦ ꯍꯥꯟꯅ ꯂꯨꯄꯥꯒꯤ ꯁꯦꯟꯖꯦꯛ ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯃꯔꯝꯁꯤꯅ ꯀꯩꯗꯧꯒꯦꯗ ꯂꯨꯄꯥꯒꯤꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯂꯤꯛ ꯃꯇꯠꯄꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯂꯨꯄꯥꯒꯤ ꯈꯨꯗꯣꯞꯄꯨ ꯑꯣꯏꯔꯁꯨ ꯈꯨꯗꯣꯞꯅꯤ ꯈꯪꯗꯦ ꯂꯤꯛꯅꯤ ꯈꯪꯗꯦ ꯑꯦꯅꯤ ꯕ꯭ꯔꯦꯁꯂꯦꯠꯅꯤ ꯈꯪꯗꯦ ꯀꯩꯒꯨꯝꯕ ꯆꯥꯟꯗꯤꯅ ꯁꯥꯕ ꯄꯣꯠ ꯑꯃ ꯇꯧꯔꯣ ꯅꯠꯇ꯭ꯔꯒ ꯆꯥꯟꯗꯤ ꯃꯇꯠ ꯑꯃ ꯑꯣꯏꯔꯁꯨ ꯌꯥꯏ
ꯆꯅꯤꯡ ꯑꯃ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯣ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯕ ꯇꯦꯡꯀꯣꯠꯇꯣ ꯑꯗꯨꯗꯩꯗ ꯈꯣꯏꯍꯤ ꯈꯔ ꯍꯩꯔꯒ ꯊꯅꯝꯃꯣꯕꯀꯣ ꯂꯣꯏꯅꯅ ꯙꯅꯨꯒꯤ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯁꯦ ꯃꯀꯔ ꯔꯥꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯀꯂꯔꯒꯤ ꯑꯟꯗꯔꯒꯥꯔꯃꯦꯟ ꯑꯣꯏꯌꯣꯕ ꯑꯦꯅꯤꯀꯣ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯣꯏꯒꯦꯔꯥ ꯀꯩꯗꯧꯒꯦꯒꯦ ꯐꯨꯔꯤꯠ ꯃꯈꯥꯗ ꯂꯤꯠꯄ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯒꯥꯔꯃꯦꯟꯁꯦ ꯁꯤꯗꯩꯁꯤꯗ ꯔꯦꯗ ꯃꯆꯨ ꯑꯃ ꯁꯤꯖꯤꯟꯅꯧꯕꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤꯅꯤꯀꯣ ꯀꯦꯄ꯭ꯔꯤꯀꯣꯟ ꯑꯗꯨꯒ ꯑꯦꯛꯋꯥꯔꯤꯌꯁ ꯀꯨꯝꯚ ꯔꯥꯁꯤꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤꯗꯤ ꯀꯩꯅꯣ ꯗꯦꯠ 24ꯒꯤ ꯅꯨꯡꯗꯥꯡꯁꯦ ꯗꯦꯠ 24ꯒꯤ ꯅꯨꯡꯗꯥꯡ ꯅꯪꯅ ꯇꯨꯝꯃꯤꯕ ꯕꯦꯗ ꯁꯥꯏꯠꯇꯨꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯝꯃꯣ ꯅꯣꯡꯉꯥꯜꯂ 25 ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯁꯦ ꯇꯥꯅꯤ ꯑꯌꯨꯛꯇꯨꯗ ꯍꯧꯒꯠꯂꯒ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯨꯗ ꯑꯣꯏꯒꯦꯔꯥ ꯉꯁꯥꯏ ꯐꯃꯨꯡ ꯃꯌꯥꯗ ꯊꯝꯃꯝꯕ ꯏꯁꯤꯡꯗꯣ ꯑꯗꯨ ꯄꯨꯔꯒ ꯄꯥꯝꯕꯤ ꯑꯃꯗ ꯍꯩꯕꯤꯔꯝꯃꯣ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯨꯃ ꯌꯥꯔꯦꯀꯣ ꯑꯗꯒꯤ ꯄꯥꯏꯁꯦꯁ ꯃꯤꯟꯅ ꯔꯥꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯗꯨ ꯑꯉꯥꯡꯕꯗꯣ ꯔꯦꯠ ꯃꯆꯨꯒꯤ ꯂꯗꯨꯗꯨꯃ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯣ ꯅꯪꯅ ꯑꯦꯛꯖꯥꯝ ꯊꯣꯛꯈꯤꯕꯗꯨꯗ ꯑꯦꯅꯤ ꯋꯥꯇꯔꯗ ꯂꯗꯨꯁꯦ ꯊꯥꯗꯔꯣ ꯑꯗꯨꯒ ꯆꯠꯂꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯗꯨ ꯑꯣꯏꯅꯤ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯒꯤ ꯔꯥꯁꯤ 12ꯁꯤꯒꯤ ꯗꯥꯎꯅꯆꯤꯡꯕ ꯄꯤꯕꯁꯤꯡꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯅꯪꯒꯤ ꯂꯛꯇꯣ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯣꯏꯗꯅ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯄ ꯃꯪꯒꯣꯜ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ